ꯑꯩꯒ ꯂꯥꯛꯏꯁꯤꯡꯁꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯃꯥꯅ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉ ꯚꯤꯗꯤꯑꯣ ꯌꯦꯡꯉ ꯈꯪꯅꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉ ꯈꯪꯉ ꯂꯣꯏꯅꯃꯛ ꯃꯇꯝ ꯀꯥꯏꯊꯣꯛꯑ ꯃꯁꯥꯒꯤ ꯒꯥꯔꯤ ꯄꯨꯊꯣꯛꯑꯒ ꯁꯦ ꯄꯨꯕꯤꯔ ꯂꯥꯛꯏ ꯁꯤꯅꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯏꯒꯤ ꯃꯔꯤ ꯍꯥꯏꯁꯦ ꯃꯌꯥꯝ ꯍꯔꯥꯎꯅꯕ ꯖꯒꯣꯏꯒ ꯁꯥꯈꯤꯗꯣꯏꯅꯤ ꯀꯩꯅꯣ ꯈꯣꯡ ꯇꯦꯛꯇꯦ ꯈꯨꯠ ꯇꯦꯛꯇꯦ ꯃꯤꯠ ꯇꯥꯡꯗꯦꯀꯣ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯇꯦ ꯃꯩ ꯊꯥꯈ꯭ꯔ ꯆꯦꯜꯂꯦ ꯍꯥꯏꯕ ꯈꯛꯇꯅꯦ ꯑꯩꯈꯣꯏ ꯆꯥꯅꯕ ꯐꯪꯉꯤ ꯊꯛꯅꯕ ꯐꯪꯉꯤ ꯇꯨꯝꯅꯕ ꯐꯪꯉꯤ ꯂꯣꯏ ꯐꯪꯉꯤꯀꯣ ꯏꯆꯥꯒꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯏꯆꯥꯅ ꯍꯤꯡꯕꯒꯤ ꯃꯍꯥꯎꯗꯧꯅ ꯍꯤꯡꯕꯗ ꯎꯕꯗ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯄꯦꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯅ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤ ꯏꯆꯥꯅ ꯉꯁꯤ ꯈꯣꯡ ꯅꯥꯝꯃ ꯌꯥꯎꯗ꯭ꯔꯒꯁꯨ ꯌꯥꯝ ꯊꯧꯅꯥ ꯂꯩꯅ ꯍꯥꯏꯗꯤ ꯌꯥꯝ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯕ ꯍꯪꯕꯤꯕ ꯂꯥꯛꯄꯁꯤꯗ ꯀꯩ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯄꯣꯛꯏ ꯏꯁꯥꯁꯤ ꯃꯃꯥꯒꯤ ꯈꯨꯠ ꯇꯦꯛꯄꯣ ꯌꯣꯠꯄꯨ ꯐꯨꯝꯕꯣ ꯐꯩꯒꯟꯗꯕꯨ ꯁ꯭ꯀ꯭ꯔꯨ ꯐꯨꯝꯕꯣ ꯕꯕꯥꯁꯨ ꯁꯣꯜꯂꯛꯄꯣ ꯑꯗꯨ ꯃꯌꯥꯝ ꯇꯦꯟꯁꯟꯅꯤ ꯑꯩꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩ ꯐꯝ ꯂꯩꯕ ꯅꯍꯥꯟꯅ ꯁꯤꯗꯣꯛꯑꯝꯕꯅ ꯑꯇꯣꯞꯄ ꯑꯣꯏꯔꯝꯃꯗꯤ ꯑꯩ ꯑꯗꯨ ꯁꯤꯒꯦ ꯈꯟꯗꯦ ꯌꯥꯝ ꯇꯥꯡꯅ ꯐꯪ ꯄꯨꯟꯁꯤꯅꯤ ꯃꯁꯤꯒꯤ ꯃꯍꯥꯎ ꯂꯧꯔꯒ ꯑꯩ ꯆꯞ ꯆꯥꯅ ꯃꯍꯥꯎ ꯂꯧꯔꯒ ꯁꯤꯒꯅꯤ ꯑꯩꯁꯦ ꯌꯥꯝ ꯕꯥꯏꯛ ꯄꯥꯝꯃꯦꯕꯀꯣ ꯑꯩ ꯈꯣꯡ ꯐꯔꯤꯉꯩꯗꯁꯨ ꯕꯨꯂꯦꯠꯀ ꯊꯧꯗꯅꯀꯣ ꯕꯨꯂꯦꯠ ꯊꯧꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯈꯪ ꯃꯆꯥ ꯑꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯝꯃꯦ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯇꯤꯗꯤ ꯊꯧꯋꯦꯀꯣ ꯈꯣꯡ ꯅꯥꯝꯃ ꯍꯥꯞꯇꯁꯨ ꯊꯧꯋꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯁꯥꯏꯀꯜꯁꯨ ꯈꯣꯡ ꯅꯥꯝꯃꯅ ꯑꯗꯨꯝ ꯊꯧꯋꯦ ꯃꯤꯒ ꯇꯣꯡꯉꯥꯟꯗꯅ ꯑꯗꯨꯝ ꯑꯄꯥꯝꯕꯁꯦ ꯇꯧꯋꯤ ꯑꯗꯨꯒ ꯇꯥꯔꯦ ꯇꯨꯔꯦ ꯑꯗꯨ ꯕꯥꯏꯛꯁꯦ ꯑꯩꯅ ꯊꯧꯗꯦꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯕ ꯄꯣꯏꯕ ꯏꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯕꯨꯂꯦꯠꯀ ꯊꯧꯔ ꯆꯠꯄꯁꯦ ꯑꯗꯨ ꯑꯩ ꯀꯃꯥꯏꯅ ꯁꯥꯟꯅꯒꯦ ꯍꯥꯏꯕꯗꯀꯣ ꯅꯨꯄꯥꯗꯁꯨ ꯃꯤ ꯃꯌꯥꯝ ꯂꯩꯕ ꯕꯥꯏꯛ ꯊꯧꯕ ꯑꯩꯅ ꯍꯧꯖꯤꯛ ꯈꯣꯡ ꯅꯥꯝꯃ ꯌꯥꯎꯗ꯭ꯔꯁꯨ ꯃꯣꯏꯒꯤ ꯂꯤꯗꯔ ꯑꯣꯏ ꯂꯥꯛꯏꯁꯦ ꯑꯩ ꯍꯥꯏꯒꯦ ꯆꯠꯇꯣꯏꯅꯤ ꯍꯧꯖꯤꯛ ꯁꯤꯗ ꯈꯥꯝꯃꯨ ꯍꯥꯏꯕꯗ ꯈꯥꯝꯗꯣꯏꯅꯤ ꯇꯁꯦꯡꯅ ꯂꯤꯗꯔ ꯑꯃ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯒꯤ ꯔꯤꯂꯤꯐ ꯀꯦꯝ ꯃꯣꯏꯔꯥꯡ ꯔꯤꯂꯤꯐ ꯀꯦꯝ ꯆꯨꯝꯃꯤ ꯃꯌꯥꯝ ꯊꯦꯡꯅꯒ ꯂꯥꯛꯄ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕꯤꯔꯕꯣ ꯌꯥꯅꯤꯗ ꯑꯃ ꯍꯦꯛꯇ ꯐꯝꯕ ꯌꯥꯅꯤ ꯌꯥꯅꯤ ꯄꯨꯟꯅ ꯑꯗꯨꯝ ꯐꯝꯃꯦ ꯑꯩꯈꯣꯏ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯣꯉꯥꯟꯅ ꯐꯝꯕꯅꯤ ꯅꯨꯡꯉꯥꯏ ꯅꯪꯁꯨ ꯐꯝꯃꯨ ꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯥꯞꯅ ꯑꯁꯥꯝꯗꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯌꯥꯝ ꯄꯤꯛꯅ ꯈꯨꯡꯒꯪ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯕꯣꯔꯈꯨꯂꯥ ꯃꯅꯤꯄꯨꯔꯤ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯕꯣꯔꯈꯨꯂꯥ ꯃꯅꯤꯄꯨꯔꯤ ꯈꯨꯟ ꯃꯅꯤꯄꯨꯔꯤ ꯈꯨꯟꯁꯦ ꯌꯥꯝ ꯇꯥꯕ ꯅꯠꯇꯦꯕ ꯃꯩꯇꯩ ꯆꯥꯝꯃꯃꯨꯛꯇꯪ ꯌꯨꯝ ꯆꯥꯝꯃꯨꯛꯇꯪ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯒ ꯃꯔꯤ ꯂꯩꯅꯅꯀꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏ ꯃꯔꯤꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯎꯅꯖꯒꯦ ꯍꯥꯏꯗꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯛꯏꯕ ꯑꯩꯈꯣꯏ ꯔꯦꯗ ꯖꯣꯟ ꯑꯦꯔꯤꯌꯥ ꯖꯒꯥꯗꯒꯤ ꯂꯥꯛꯏꯕ ꯍꯥꯏꯇꯥꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯛꯏꯕꯁꯦ ꯃꯣꯔꯦꯗꯒꯤ ꯂꯥꯛꯄ ꯁꯤꯗ ꯏꯟꯃꯦꯠꯁꯤꯡꯁꯦ ꯎꯅꯖꯒꯦ ꯍꯥꯏꯗꯅ ꯂꯥꯞꯅ ꯋꯥꯅ ꯂꯥꯛꯆꯔꯤꯅꯤꯀꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯁꯤꯗ ꯂꯩꯕꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯀꯣ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯑꯩꯈꯣꯏ ꯏꯃꯥ ꯈꯣꯏ ꯏꯇꯩꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯁꯥꯟꯅꯖꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯅꯤꯀꯣ ꯑꯗꯨꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯌꯥꯅꯤ ꯑꯃꯃꯝ ꯇꯧꯔꯒ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯗꯨꯝ ꯄꯥꯏꯕꯤꯔꯦ ꯉꯥꯡꯒꯦ ꯁꯅꯨ ꯑꯩꯅ ꯂꯥꯞꯅ ꯂꯩꯔꯒꯁꯨꯀꯣ ꯏꯃꯥꯈꯣꯏ ꯑꯗꯨꯒ ꯄꯨꯝꯅꯃꯛꯁꯦ ꯏꯒꯤ ꯃꯔꯤ ꯉꯥꯛꯇꯅꯤꯀꯣ ꯂꯣꯏꯅꯃꯛꯁꯦ ꯅꯨꯡꯁꯤꯕ ꯌꯥꯝꯅꯀꯣ ꯑꯩꯅ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯥꯛꯑꯒ ꯑꯩꯅ ꯁꯦꯟꯅ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯄꯥꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯆꯥꯅ ꯊꯛꯅꯕ ꯄꯥꯡꯕ ꯉꯝꯗ꯭ꯔꯒꯁꯨꯀꯣ ꯑꯩ ꯏꯁꯥꯅ ꯁꯤ ꯐꯤꯕꯝꯁꯤꯒ ꯂꯥꯛꯑꯒ ꯏꯃꯥꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯎꯅꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯁꯤꯗꯩꯁꯤꯒ ꯃꯃꯥꯈꯣꯏꯅ ꯃꯌꯥꯝ ꯑꯋꯥꯕ ꯊꯦꯡꯅꯈ꯭ꯔꯦꯀꯣ ꯑꯗꯨꯒꯤ ꯑꯋꯥꯕꯗꯨꯒꯗꯤ ꯑꯩ ꯌꯥꯝ ꯆꯪꯁꯤꯟꯕꯁꯨ ꯄꯥꯝꯗꯦꯕ ꯃꯃꯥꯈꯣꯏꯅ ꯑꯃꯨꯛꯀ ꯅꯧꯅ ꯄꯨꯛꯅꯤꯡꯁꯦ ꯅꯧꯊꯔꯛꯀꯅꯤ ꯍꯧꯈꯤꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗꯁꯨ ꯊꯣꯛꯄ ꯇꯥꯔꯗꯤ ꯑꯩꯈꯣꯏꯗ ꯊꯣꯛꯄ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯂꯩꯖꯔꯁꯨ
ꯑꯣꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯐꯨꯔꯨꯞꯇꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯖꯥꯇꯤꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯋꯥꯕ ꯇꯥꯕꯁꯦ ꯑꯩꯅ ꯀꯔꯤꯝꯇ ꯇꯧ ꯉꯝꯗ꯭ꯔꯒꯁꯨ ꯃꯌꯥꯝꯁꯦ ꯑꯝꯇꯪ ꯊꯦꯡꯅꯔꯨꯒꯦꯅ ꯍꯥꯏꯗꯤ ꯁꯛ ꯈꯪꯅꯕ ꯑꯣꯏꯅ ꯍꯥꯏꯗꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯝ ꯁꯛ ꯈꯪꯅꯅꯤꯡꯗꯅ ꯑꯩꯁꯦ ꯂꯥꯛꯆꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕꯤꯔꯕ ꯑꯩ ꯈꯪꯕꯗꯤ ꯑꯃꯒ ꯑꯅꯤ ꯈꯛꯇꯤ ꯌꯥꯎꯕꯤꯔꯕ ꯃꯥꯜꯂꯦ ꯑꯣ ꯃꯃꯥꯁꯦ ꯑꯩꯕꯨ ꯈꯪꯕꯤꯔꯝꯃꯦ ꯃꯥꯏꯛꯇ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯦ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯗꯨꯝ ꯄꯥꯏꯕꯤꯌꯨ ꯃꯃꯥ ꯁ꯭ꯋꯥꯏ ꯃꯅꯥꯛꯇꯒꯤ ꯍꯥꯏꯔꯗꯤ ꯃꯈꯣꯟꯗꯣ ꯁꯦꯡꯒꯅꯤꯕ ꯀꯣꯂꯣꯝ ꯄꯥꯏꯕ ꯇꯧꯅ ꯄꯥꯏꯕꯤꯔꯣ ꯑꯗꯨꯝ ꯌꯥꯔꯦ ꯍꯣꯏ ꯀꯩꯝ ꯀꯥꯏꯗꯦ ꯃꯥ ꯑꯗꯨꯗꯣ ꯄꯥꯏꯕꯤꯔꯣ ꯍꯣꯏ ꯏꯃꯥ ꯏꯕꯨ ꯈꯪꯕꯤꯔꯝꯃꯦ ꯍꯥꯏꯔ ꯑꯩ ꯐꯣꯟꯗ ꯌꯥꯝ ꯊꯦꯡꯅꯩꯌꯦ ꯐꯣꯟꯗꯀꯣ ꯀꯩꯅꯣꯗ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯒꯤ ꯐꯦꯁꯕꯨꯛ ꯄꯥꯏꯕꯗ ꯍꯥꯏꯗꯤ ꯐꯃꯨꯡꯗ ꯐꯝꯃꯒ ꯑꯩ ꯃꯌꯥꯝ ꯊꯦꯡꯅꯕ ꯆꯠꯀꯅꯤ ꯈꯣꯠꯀꯅꯤ ꯑꯗꯨ ꯇꯧꯕ ꯑꯩꯅ ꯋꯥꯔꯤ ꯑꯩꯒꯤ ꯋꯥꯔꯤ ꯂꯤꯈꯤꯕꯗꯣ ꯑꯩ ꯌꯥꯝ ꯊꯦꯡꯅꯩꯌꯦ ꯑꯗꯨ ꯎꯕꯤꯈ꯭ꯔꯦꯕ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯌꯦꯡꯕꯗꯀꯣ ꯐꯨꯜ ꯑꯣꯏꯅ ꯅꯨꯡꯇꯤꯒꯤ ꯄꯥꯏꯕ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯆꯪꯕꯗ ꯍꯣꯏ ꯍꯣꯏ ꯉꯥꯏꯍꯥꯛ ꯆꯪꯕꯗꯨꯒ ꯑꯩ ꯗꯥꯎ ꯌꯥꯝꯅ ꯊꯦꯡꯅꯈꯤꯕꯅꯤ ꯊꯦꯡꯅꯈꯤꯕꯅꯦꯕ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯕꯗꯤ ꯅꯠꯇꯕꯀꯣ ꯍꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕꯣ ꯏꯃꯥ ꯆꯥꯔꯦ ꯃꯃꯥꯏ ꯃꯤꯡꯗꯤ ꯀꯩ ꯀꯧꯕ ꯑꯩ ꯃꯤꯡ ꯁꯨꯟꯗꯔꯤ ꯀꯧꯋꯦ ꯃꯃꯥꯅ ꯑꯦꯛꯆꯨꯑꯦꯜ ꯂꯩꯔꯝꯕ ꯃꯐꯝꯗꯨꯗꯒꯤ ꯀꯥꯏꯋꯥꯏꯗ ꯂꯩꯕꯤꯔꯝꯃꯤꯅꯣ ꯑꯩ ꯆꯨꯔꯆꯥꯟꯄꯨꯔꯗꯩꯅꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯀꯣ ꯈꯣꯡꯖꯥꯝꯕ ꯃꯩꯇꯩ ꯂꯩꯀꯥꯏꯗꯒꯤ ꯍꯧꯖꯤꯛꯁꯨ ꯑꯩ ꯀꯩꯅꯣꯒꯤ ꯕꯤꯁꯦꯝꯄꯨꯔꯒꯤ ꯂꯐꯣꯏ ꯄꯥꯠꯇ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯗꯣ ꯑꯗꯨꯗꯒꯤ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯊꯦꯡꯅꯔ ꯂꯥꯛꯄꯅꯦꯕ ꯑꯗꯨꯗꯁꯨ ꯃꯌꯥꯝ ꯂꯩꯍꯧꯏ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯥꯛꯄ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯥꯏꯊꯔꯦ ꯍꯥꯏꯕꯗꯤ ꯅꯣꯡꯃꯗ ꯑꯗꯨꯝ ꯑꯩꯅ ꯂꯧꯕ ꯉꯝꯕ ꯃꯐꯝꯈꯩꯗ ꯑꯗꯨꯝ ꯆꯠꯊꯣꯛꯀꯦ ꯇꯧꯕ ꯁꯤ ꯑꯩꯒ ꯂꯥꯛꯏꯁꯤꯡꯁꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯃꯥꯅ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉ ꯚꯤꯗꯤꯑꯣ ꯌꯦꯡꯉ ꯈꯪꯅꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉ ꯈꯪꯉ ꯂꯣꯏꯅꯃꯛ ꯃꯇꯝ ꯀꯥꯏꯊꯣꯛꯑ ꯃꯁꯥꯒꯤ ꯒꯥꯔꯤ ꯄꯨꯊꯣꯛꯑꯒ ꯁꯦ ꯄꯨꯕꯤꯔ ꯂꯥꯛꯏ ꯁꯤꯅꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯏꯒꯤ ꯃꯔꯤ ꯍꯥꯏꯁꯦ ꯑꯩ ꯃꯣꯏꯗ ꯍꯥꯟꯅꯗꯩ ꯈꯪꯅꯕ ꯅꯠꯇꯦ ꯃꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏ ꯃꯔꯤ ꯅꯠꯇꯦ ꯄꯣꯛꯃꯤꯟꯅꯕꯁꯨ ꯅꯠꯇꯦ ꯅꯍꯥꯟ ꯈꯛꯇ ꯈꯪꯅꯩꯅꯦ ꯃꯣꯏꯁꯦꯀꯣ ꯊꯕꯛꯁꯨ ꯁꯨꯔꯤ ꯉꯥꯛꯇꯅꯦ ꯑꯣꯐ ꯐꯪꯕꯒ ꯗꯥꯏꯔꯦꯛ ꯑꯩꯉꯣꯟꯗ ꯑꯩꯅ ꯍꯥꯏꯈꯤꯕꯒ ꯑꯩ ꯁꯣꯝꯗ ꯆꯠꯅꯤꯡꯉꯤ ꯍꯥꯏꯕꯒ ꯃꯣꯏꯅ ꯄꯨꯕꯤꯔꯛꯄꯁꯦ ꯃꯁꯤꯅꯤ ꯌꯥꯝꯅ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒ ꯃꯃꯥ ꯈꯣꯏ ꯂꯥꯛꯑ ꯊꯦꯡꯅꯕꯁꯦ ꯑꯗꯨꯒ ꯃꯃꯥꯒꯤ ꯍꯧꯖꯤꯛꯁꯤꯗ ꯐꯦꯃꯤꯂꯤ ꯀꯅꯥ ꯀꯅꯥ ꯂꯩ ꯑꯩ ꯐꯦꯃꯤꯂꯤ ꯑꯩ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯀꯣ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯌꯦ ꯑꯗꯣ ꯑꯉꯥꯡ ꯑꯅꯤꯗꯤ ꯁꯤꯗ ꯂꯩꯇꯦ ꯃꯣꯏꯗꯤ ꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦꯅ ꯏꯝꯐꯥꯜꯗ ꯏꯆꯦꯁꯤꯡ ꯃꯅꯥꯛꯇ ꯂꯩꯌꯦ ꯍꯣꯏ ꯑꯗꯨꯗꯤ ꯃꯃꯥꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯩ ꯍꯧꯔꯛꯄꯅꯤꯀꯣ ꯑꯗꯨꯝ ꯊꯣꯛꯂꯛꯁꯤ ꯂꯥꯁꯇ ꯍꯣꯏ ꯍꯣꯏ ꯌꯥꯏꯌꯦ ꯌꯥꯏ ꯀꯩꯅꯣ ꯑꯣꯏꯕꯅꯦ ꯌꯨꯇ꯭ꯌꯨꯕꯇ ꯃꯤꯡꯁꯦ ꯑꯅꯝꯕꯅ ꯈꯪꯗꯕꯅꯦꯀꯣ ꯑꯦꯝꯄꯨꯇꯤ ꯅꯥꯎ ꯍꯥꯏꯅ ꯊꯝꯕꯅꯦꯕ ꯑꯩꯈꯣꯏ ꯑꯦꯝꯄꯨꯇꯤ ꯍꯥꯏꯁꯦ ꯃꯤꯅ ꯈꯪꯗꯕꯅꯦꯕ ꯅꯅꯥꯎ ꯍꯥꯏꯅ ꯌꯨꯝꯗ ꯀꯧꯅꯕꯅꯤꯅ ꯅꯅꯥꯎꯒꯤ ꯅꯥꯎꯁꯦꯅ ꯂꯧꯊꯣꯛꯄꯅꯦꯕꯀꯣ ꯅꯥꯎ ꯍꯥꯏꯅꯒ ꯀꯧꯗ꯭ꯔꯥꯅꯦ ꯃꯤ ꯑꯍꯟꯁꯤꯡꯅ ꯅꯥꯎ ꯁꯣꯝꯗ ꯂꯥꯎ ꯀꯥꯏ ꯑꯗꯨꯒ ꯑꯦꯝꯄꯨꯇꯤ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯈꯨꯠ ꯇꯠꯈꯤꯕ ꯃꯤꯁꯦ ꯑꯁꯤ ꯑꯦꯝꯄꯨꯇꯤ ꯀꯧꯏꯕ ꯑꯩꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯔꯒ ꯑꯩꯁꯦ ꯇꯠꯈꯤꯕꯅꯦ ꯈꯣꯡꯁꯦ ꯑꯗꯨꯅ ꯑꯦꯝꯄꯨꯇꯤ ꯅꯥꯎ ꯍꯥꯏꯅ ꯊꯝꯕꯅꯦꯕ ꯍꯥꯏꯕꯗꯤ ꯈꯣꯡ ꯈꯨꯠ ꯇꯠꯈꯤꯕ ꯃꯌꯥꯝꯁꯦ ꯑꯦꯝꯄꯨꯇꯤ ꯍꯥꯏꯁꯦ ꯈꯪꯉꯕꯅꯤ ꯃꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯊꯤꯔꯛꯀꯅꯤꯕ ꯑꯩꯁꯨ ꯊꯤꯕ ꯅꯧꯅ ꯑꯦꯝꯄꯨꯇꯤ ꯑꯣꯏꯕ ꯃꯤ ꯂꯩꯕ꯭ꯔꯥ ꯑꯩ ꯈꯔ ꯇꯝꯖꯅꯤꯡꯉꯥꯏ ꯑꯩ ꯈꯣꯡ ꯀꯃꯥꯏꯅ ꯆꯠꯄ ꯇꯝꯃꯛꯀꯗꯒꯦ ꯑꯗꯨꯅ ꯁꯤ ꯄꯣꯠꯁꯤꯗꯤ ꯊꯤꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯈꯨꯠ ꯇꯠꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯗꯨꯅ ꯃꯁꯤ ꯃꯤꯡꯁꯦ ꯊꯝꯃꯒꯗꯤ ꯃꯣꯏꯅ ꯐꯠ ꯂꯥꯎꯅ ꯑꯩꯕꯨ ꯊꯤꯕꯗ ꯐꯪꯅꯕ ꯍꯥꯏꯅ ꯑꯦꯝꯄꯨꯇꯤ ꯅꯥꯎ ꯍꯥꯏꯅ ꯊꯝꯖꯈꯤꯕꯅꯤ ꯑꯗꯨꯅ ꯅꯠꯇ꯭ꯔꯗꯤ ꯃꯤꯡꯁꯦ ꯈꯪꯒꯟꯗꯕꯅꯤ ꯐꯠ ꯂꯥꯎꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯥꯏꯁꯤꯕꯨ ꯍꯥꯏꯅ ꯇꯧꯕꯅꯤ ꯃꯅꯤꯡꯗ ꯏꯆꯦ ꯑꯃ ꯂꯩꯕꯤꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯈ꯭ꯔꯦ ꯑꯝꯇꯪ ꯄꯥꯏꯕꯤꯌꯨꯅ ꯏꯆꯦ ꯐꯣꯟꯗ ꯏꯆꯦ ꯃꯤꯡꯗꯤ ꯀꯩ ꯀꯧꯕ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯑꯩꯁꯦ ꯏꯆꯦ ꯀꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦ ꯅꯨꯡꯉꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨꯝ ꯁꯤ ꯀꯩꯅꯣ ꯅꯠꯇꯦ ꯏꯟꯇꯔꯚꯤꯌꯨ ꯀꯩꯀꯥ ꯀꯩꯝꯇ ꯅꯠꯇꯦ ꯑꯗꯨꯝ ꯁꯛ ꯃꯥꯏ ꯈꯪꯅꯁꯤꯅ ꯃꯌꯥꯝꯁꯦ ꯎꯅꯅꯤꯡꯗꯅ ꯂꯥꯛꯄ ꯀꯩꯅꯣꯗ ꯐꯣꯟꯗ ꯌꯨꯇ꯭ꯌꯨꯕꯇ ꯊꯦꯡꯅꯕꯅꯦꯕ ꯑꯗꯨꯗ ꯁꯥꯔꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯀꯥꯟꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯍꯔꯥꯎꯅꯕ ꯖꯒꯣꯏꯒ ꯁꯥꯈꯤꯗꯣꯏꯅꯤ ꯀꯩꯅꯣ ꯑꯗꯒꯤꯗꯤ ꯀꯞꯄ ꯌꯥꯗꯕ ꯑꯉꯥꯡꯒꯤ ꯖꯒꯣꯏ ꯌꯥꯝ ꯍꯩꯕꯅꯦ ꯑꯩꯗꯤ ꯈꯣꯡ ꯅꯥꯝꯃꯅ ꯖꯒꯣꯏ ꯁꯥꯕꯗꯣ ꯎꯗ꯭ꯔꯤꯕ ꯀꯅꯥꯝꯇ ꯎꯔꯦ ꯃꯣꯕꯥꯏꯜꯗ ꯎꯠꯂꯝꯗꯣꯏꯕ ꯎꯗ꯭ꯔꯒꯗꯤ ꯀꯩꯅꯣꯒꯤꯗ ꯅꯣꯡꯃ ꯏꯁꯀꯥꯔꯁꯟ ꯂꯥꯛꯄꯗ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯌꯥꯎꯈꯤꯕ ꯑꯗꯨꯒꯤꯁꯨ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯁꯥꯔꯅ ꯊꯥꯒꯠꯂꯛꯄꯗꯣ ꯑꯗꯨꯗ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯪꯍꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅꯅꯦ ꯌꯨꯝꯗ ꯑꯗꯨم ꯆꯪꯉ ꯂꯩꯔꯒ ꯄꯪꯂꯩꯇ ꯂꯩꯕꯗꯣ ꯄꯥꯝꯗꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯗꯣ ꯕꯁꯀꯤ ꯁ꯭ꯇꯨꯗꯦꯟ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔ ꯁꯤꯔꯦꯀꯣ ꯁꯤꯔꯤꯕ ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯣ ꯏꯃꯨꯡꯗꯨꯒ ꯑꯣꯏꯔꯝꯒꯗꯕ ꯐꯤꯕꯝꯗꯣꯀꯣ
ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡꯗ ꯁ꯭ꯀꯨꯜ ꯇꯝꯖꯔꯤꯇꯅꯤꯀꯣ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯆꯥꯛꯄꯗꯣ ꯑꯩ ꯏꯁꯥꯒꯤꯗ ꯊꯣꯛꯑꯁꯨ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯈꯟꯕꯗꯣ ꯑꯗꯨꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯖꯥꯇꯤꯁꯦ ꯐꯨꯔꯨꯞꯁꯦ ꯃꯁꯤꯗ ꯆꯦꯟꯊꯅꯕ ꯑꯇꯣꯞꯄ ꯈꯪꯗꯦ ꯃꯤ ꯈꯪꯗꯦ ꯀꯥꯇꯨꯀꯥꯟ ꯉꯥꯡꯉꯗꯤ ꯑꯗꯨꯒꯨꯝꯕꯗ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯗꯨꯝ ꯑꯗꯨꯒꯨꯝꯕꯩꯗ ꯂꯦꯞꯄꯤꯕ ꯌꯥꯝ ꯑꯗꯨꯗ ꯏꯁꯥꯅ ꯏꯁꯥꯒꯤ ꯐꯨꯔꯨꯞꯇꯨ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯃꯔꯛ ꯊꯠꯅ ꯀꯩꯅꯣꯝꯇꯪ ꯍꯥꯏꯖꯒꯦ ꯍꯪꯕꯤꯌꯨ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯂꯥꯟ ꯆꯦꯜꯂꯛꯑꯒ ꯋꯥꯅ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯆꯥꯒꯤ ꯌꯦꯡꯂꯨꯔꯒ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯈꯣꯡ ꯇꯦꯛꯇꯦ ꯈꯨꯠ ꯇꯦꯛꯇꯦ ꯃꯤꯠ ꯇꯥꯡꯗꯦ ꯈꯣꯡ ꯇꯦꯛꯇꯦ ꯈꯨꯠ ꯇꯦꯛꯇꯦ ꯃꯤꯠ ꯇꯥꯡꯗꯦꯀꯣ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯇꯦ ꯃꯩ ꯊꯥꯈ꯭ꯔ ꯆꯦꯜꯂꯦ ꯍꯥꯏꯕ ꯈꯛꯇꯅꯦ ꯑꯩꯈꯣꯏ ꯆꯥꯅꯕ ꯐꯪꯉꯤ ꯊꯛꯅꯕ ꯐꯪꯉꯤ ꯇꯨꯝꯅꯕ ꯐꯪꯉꯤ ꯂꯣꯏ ꯐꯪꯉꯤꯀꯣ ꯏꯆꯥꯒꯤ ꯌꯦꯡꯂꯨꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯏꯆꯥꯅ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯕꯗ ꯎꯕꯗ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯄꯦꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯅ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯅꯥꯝꯃ ꯁꯣꯏꯔꯒ ꯍꯤꯡꯕꯗ ꯀꯌా ꯋꯥꯅ ꯍꯤꯡꯉꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯖꯩꯑꯕ ꯋꯥꯏ ꯃꯥ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯌꯥꯝ ꯃꯤꯅ ꯎꯕꯗꯗꯤ ꯈꯣꯡ ꯑꯃꯁꯦ ꯍꯥꯞꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯃꯥ ꯑꯗꯨꯝ ꯆꯠꯂꯦꯅ ꯈꯜꯂꯝꯒꯅꯤ ꯆꯠꯄ ꯐꯥꯎꯗ ꯋꯥꯏ ꯂꯦꯞꯄ ꯐꯥꯎꯗ ꯉꯝꯃꯣꯏ ꯈꯣꯡꯁꯦ ꯇꯠꯈ꯭ꯔꯒ ꯌꯣꯠꯀꯤ ꯈꯣꯡꯁꯦ ꯍꯥꯞꯄ ꯂꯦꯞꯄ ꯐꯥꯎ ꯉꯝꯃꯣꯏ ꯆꯩꯁꯨ ꯐꯥꯎꯗ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯋꯥꯕꯁꯤꯡꯁꯦ ꯂꯣꯏ ꯊꯦꯡꯅꯔꯒ ꯑꯩꯁꯨ ꯂꯥꯛꯏꯅꯤ ꯑꯗꯨꯅ ꯏꯆꯥꯅ ꯉꯁꯤ ꯈꯣꯡ ꯅꯥꯝꯃ ꯌꯥꯎꯗ꯭ꯔꯒꯁꯨ ꯌꯥꯝ ꯊꯧꯅꯥ ꯂꯩꯅ ꯍꯥꯏꯗꯤ ꯌꯥꯝ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯕ ꯍꯪꯕꯤꯕ ꯂꯥꯛꯄꯁꯤꯗ ꯀꯩ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯄꯣꯛꯏ ꯏꯁꯥꯁꯤꯗꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯋꯥꯅ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯀꯩꯝꯇ ꯋꯥꯠꯄ ꯂꯩꯇꯦ ꯁꯣꯏꯕ ꯂꯩꯇꯦꯀꯣ ꯑꯗꯨꯁꯨ ꯃꯃꯥ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯃꯃꯥ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯋꯥꯏ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯅ ꯎꯅꯅꯤꯡꯗꯅ ꯂꯥꯛꯆꯩ ꯑꯩꯈꯣꯏꯕꯨ ꯎꯅꯕꯤꯕ ꯂꯥꯛꯄꯩꯗꯃꯛꯇꯗꯤ ꯏꯆꯥꯕꯨ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯂꯦ ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯃꯥꯅ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯗꯣ ꯑꯩ ꯈꯪꯕ ꯉꯝꯃꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯀꯞꯇꯕ ꯉꯝꯗꯦ ꯏꯆꯥꯒꯤ ꯀꯩꯅꯣꯁꯦ ꯎꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗꯤ ꯂꯤꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗ ꯍꯣꯏ ꯃꯥ ꯑꯩ ꯁꯤꯔꯨꯕꯗꯩ ꯍꯜꯂꯛꯄꯅꯦ ꯃꯥꯅꯦ ꯑꯗꯨꯅ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯐꯨꯔꯨꯞꯁꯦ ꯑꯋꯥꯕ ꯇꯥꯔꯤꯕ ꯈꯣꯠꯂꯤꯕ ꯉꯝꯗ꯭ꯔꯒꯁꯨ ꯎꯅꯔꯨꯕꯇꯪ ꯆꯠꯂꯨꯒꯦꯅ ꯎꯅꯖꯕ ꯂꯥꯛꯆꯕꯅꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯆꯥꯒꯤ ꯊꯧꯅꯥ ꯍꯟꯕꯤꯒꯅꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯊꯧꯅꯥ ꯄꯤꯕꯤꯌꯨ ꯏꯆꯥꯒꯤꯁꯨ ꯊꯧꯅꯥ ꯄꯤꯖꯒꯦ ꯇꯧꯕꯗ ꯃꯪꯒꯣꯜ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯌꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯔꯤ ꯂꯤꯗꯣꯏ ꯑꯩꯈꯣꯏꯕꯨ ꯎꯅꯤꯡꯗꯅ ꯂꯥꯛꯄꯤꯕꯗꯣ ꯑꯗꯨ ꯈꯇꯪ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯒꯁꯨ ꯀꯩꯅꯣ ꯇꯧꯕ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯕ ꯍꯥꯏꯕꯁꯤꯗꯅꯦ ꯈꯪꯗꯦꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕ ꯄꯣꯛꯑꯦ ꯅꯨꯡꯁꯤꯕꯒꯤꯅꯤ ꯃꯃꯥ ꯅꯨꯡꯁꯤꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯥꯡꯕꯅꯤ ꯃꯥꯅꯦ ꯅꯨꯡꯁꯤꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯥꯡꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯨꯝꯕ ꯐꯤꯕꯝ ꯆꯥꯗꯕ ꯑꯩꯒꯤꯅ ꯄꯣꯛꯄꯗꯩ ꯑꯣꯏꯔꯁꯨ ꯈꯔ ꯋꯥꯈꯜꯁꯦ ꯀꯩꯅꯣ ꯇꯧꯒꯗꯕ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯧꯅ ꯂꯩꯔꯝꯃꯦ ꯆꯍꯤ 4 ꯈꯛꯇ ꯐꯥꯔꯤ ꯑꯩ ꯑꯦꯛꯁꯤꯗꯦꯟꯁꯦ ꯆꯍꯤ ꯑꯃꯗꯤ ꯂꯥꯌꯦꯡꯕꯗ ꯈꯣꯡ ꯆꯠꯄ ꯇꯝꯕꯗ ꯂꯣꯏꯈ꯭ꯔꯦ ꯆꯍꯤ 2 ꯃꯨꯛꯇꯅꯤ ꯑꯩꯅ ꯈꯤꯇꯪꯈꯛ ꯆꯠꯄ ꯐꯖꯅ ꯉꯝꯃꯒ ꯍꯧꯖꯤꯛ ꯑꯩ ꯒꯥꯔꯤ ꯅꯨꯡꯂꯤ ꯂꯣꯏ ꯊꯧꯋꯦ ꯑꯗꯨꯒ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯊꯣꯛꯅ ꯍꯣꯠꯅꯩ ꯑꯗꯨꯅ ꯒꯥꯔꯤ ꯅꯨꯡꯂꯤ ꯊꯧꯕ ꯈꯣꯠꯄꯁꯦ ꯆꯨꯝꯅꯒꯤ ꯈꯣꯡ ꯌꯥꯎ ꯃꯤ ꯈꯛꯇꯅ ꯉꯝꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯣꯠꯅꯔꯗꯤ ꯂꯣꯏ ꯉꯝꯒꯅꯤꯀꯣ ꯉꯝꯃꯦ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯁꯥꯡ ꯑꯣꯏꯒꯦꯔꯥ ꯂꯝꯈꯥ ꯁꯥꯡꯉꯁꯨ ꯑꯗꯨꯝ ꯇꯧ ꯉꯝꯃꯦ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯐꯤꯕꯝ ꯆꯥꯗꯕꯁꯤꯡꯁꯦ ꯃꯈꯣꯏꯅ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯕ ꯋꯥꯈꯜ ꯆꯣꯛꯊꯕ ꯁꯤꯔꯒꯦ ꯈꯟꯕ ꯑꯗꯨꯒ ꯈꯣꯡ ꯈꯨꯠ ꯐꯅ ꯂꯩꯔꯁꯨ ꯑꯩꯁꯦ ꯃꯤ ꯑꯃ ꯑꯣꯏ ꯉꯝꯗ꯭ꯔꯦ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯋꯥꯔꯦ ꯈꯟꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯝ ꯊꯦꯡꯅꯅꯤꯡꯉꯤ ꯑꯗꯨꯒ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯊꯨꯒꯥꯏꯅꯤꯡꯕ ꯌꯥꯝ ꯃꯥꯅ ꯊꯨꯒꯥꯏꯅꯤꯡꯕ ꯍꯤꯡꯕꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯅꯥꯝꯃ ꯁꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯇꯦꯂꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯑꯗꯨꯒꯨꯝꯕ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯃꯤꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕ ꯑꯗꯨꯒꯨꯝꯕꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯏꯌꯦꯕ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯐꯥꯎꯗ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯀꯩꯝꯇ ꯐꯤꯕꯝ ꯀꯥꯏꯗꯕ ꯑꯩꯈꯣꯏꯁꯤꯕꯨ ꯂꯥꯟ ꯆꯦꯜꯂꯒ ꯂꯩꯕꯅꯤꯅ ꯃꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯩꯈꯣꯏ ꯆꯠꯅꯤꯡꯗꯦ ꯇꯁꯦꯡꯅ ꯑꯗꯒꯤ ꯃꯤꯅ ꯀꯦꯔꯒ ꯂꯥꯛꯏ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕꯗ ꯀꯦꯔ ꯂꯥꯛꯏ ꯃꯁꯤ ꯎꯔꯒ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯏꯅꯤꯡꯇꯝꯅ ꯂꯥꯏꯔꯒꯦꯔ ꯏꯅꯥꯛ ꯈꯨꯟꯒꯦꯔ ꯂꯩꯖꯕ ꯈꯔ ꯑꯗꯨꯅ ꯁꯦꯠꯅꯤꯡꯕ ꯆꯥꯅꯤꯡꯕ ꯄꯦꯟꯊꯣꯛꯑꯒ ꯂꯩꯔꯛꯏꯅꯤꯀꯣ ꯉꯁꯤꯗꯤ ꯁꯤꯗꯤ ꯍꯟꯗꯛ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯃꯤꯅ ꯀꯦꯔ ꯂꯥꯛꯄꯗꯨ ꯎꯔꯒ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯀꯌꯥ ꯅꯨꯡꯁꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣ ꯑꯩ ꯑꯗꯨ ꯈꯪꯕꯒꯤꯅꯦ
ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯟꯊꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯁꯣꯟꯊꯔꯒꯗꯤ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯄꯤꯕꯤꯕ ꯂꯥꯛꯄ ꯑꯩꯈꯣꯏꯕꯨ ꯎꯅꯕꯤꯕ ꯂꯥꯛꯄ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯤꯡꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯟꯗꯤꯁꯟꯁꯤ ꯌꯧꯔꯕ ꯑꯩꯈꯣꯏ ꯍꯤꯡꯉ ꯂꯥꯛꯏ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯏ ꯍꯥꯏꯕ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯃꯝ ꯄꯤꯕꯤꯗꯅ ꯃꯤꯕꯨ ꯊꯧꯅꯥ ꯄꯤꯕꯤꯕꯁꯦ ꯌꯥꯝ ꯍꯔꯥꯎꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯃꯥꯏꯅ ꯂꯥꯛꯄꯤꯒꯗꯕꯅꯤ ꯎꯅꯕꯤꯒꯗꯕꯅꯤ ꯊꯃꯣꯏ ꯁꯣꯟꯊꯔꯕ ꯃꯌꯥꯝꯕꯨ ꯊꯃꯣꯏꯁꯦ ꯊꯦꯝꯖꯤꯟꯕꯤꯔꯒ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯅꯤꯅ ꯑꯗꯣ ꯌꯦꯡꯉꯨ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯕ ꯉꯝꯕ ꯌꯥꯎꯏ ꯉꯝꯗꯕ ꯌꯥꯎꯏ ꯄꯩꯁా ꯄꯥꯏꯕꯅ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯇꯝꯍꯜꯂꯤ ꯉꯝꯗꯕꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯇꯝꯍꯜꯂꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤꯡꯅꯁꯨ ꯈꯪꯉꯝꯒꯅꯤ ꯄ꯭ꯔꯥꯏꯚꯦꯠꯀ ꯏꯪꯂꯤꯁꯀ ꯒꯚꯔꯟꯃꯦꯟꯠꯒ ꯄ꯭ꯔꯥꯏꯚꯦꯠꯀ ꯈꯦꯠꯅꯕꯒꯤ ꯂꯥꯏꯔꯤꯛ ꯍꯩꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝꯅ ꯈꯪꯉꯝꯒꯅꯦꯕ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯇꯝꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯩꯒꯦꯔꯥ ꯍꯩꯔꯣꯏꯔꯥ ꯇꯝꯗ꯭ꯔꯒꯗꯤ ꯂꯥꯏꯔꯤꯛꯀꯤ ꯍꯩꯕꯒꯤ ꯀꯩꯅꯣꯗꯣ ꯑꯃꯨꯛ ꯈꯪꯉꯣꯏꯗꯣꯏꯅꯤꯗꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯨꯝꯍꯩ ꯊꯣꯛꯇꯕ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯄꯪꯂꯩ ꯂꯩꯕꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯈꯟꯗꯦ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯅ ꯀꯦꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯈꯜꯂꯨꯅꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯅꯨ ꯃꯣꯏ ꯌꯨꯝꯗ ꯑꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯑꯗꯨ ꯃꯣꯏꯒꯤ ꯂꯥꯏꯕꯛꯅꯤ ꯑꯗꯨꯒ ꯃꯃꯥꯒꯤ ꯁꯤꯁꯦ ꯂꯥꯏꯕꯛꯅꯦꯅ ꯈꯟꯗꯣꯛꯄꯤꯔꯣ ꯏꯁꯣꯔꯅ ꯉꯝꯒꯗꯧ ꯃꯤꯗꯗ ꯆꯦꯂꯦꯟꯖꯁꯦ ꯄꯤꯌꯦꯅ ꯈꯟꯕꯤꯌꯨꯕ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯄꯤꯔꯤꯁꯦ ꯑꯇꯣꯞꯄꯗ ꯄꯤꯔꯝꯃꯗꯤ ꯃꯥ ꯍꯥꯏꯗꯤ ꯍꯣꯠꯅꯕ ꯉꯝꯃꯝꯃꯣꯏꯅ ꯈꯜꯂꯝꯕ ꯌꯥꯏ ꯌꯨꯝꯗ ꯃꯁꯥꯒꯤ ꯀꯥꯗꯒꯤ ꯃꯄꯥꯟ ꯍꯦꯟꯗꯣꯛꯑꯝꯗꯕ ꯌꯥꯏ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯗꯨꯒ ꯂꯝꯕꯤꯗ ꯊꯣꯛꯄ ꯂꯩꯁꯥꯕꯤꯁꯤꯡꯅ ꯎꯔ ꯀꯩ ꯍꯥꯏꯅ ꯌꯦꯡꯒꯅꯤ ꯑꯩꯉꯣꯟꯗ ꯏꯃꯥꯟꯅꯕꯁꯤꯡꯅ ꯀꯃꯥꯏꯅ ꯈꯟꯒꯅꯤ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯤ ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯂꯣꯏ ꯅꯠꯇ꯭ꯔꯥ ꯁꯤꯗꯗꯤ ꯑꯩ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯎꯔꯤ ꯃꯣꯏ ꯚꯤꯗꯤꯑꯣ ꯅꯝꯁꯤꯐꯥꯎ ꯌꯥꯗꯦ ꯀꯌꯥꯝ ꯏꯀꯥꯏ ꯃꯣꯏ ꯂꯩꯕ ꯐꯤꯕꯝꯗꯣ ꯎꯅꯤꯡꯗꯦ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯇꯅ ꯇꯧꯕꯗꯤ ꯏꯁꯥꯒꯤ ꯑꯁꯣꯏꯕꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯁꯤ ꯊꯣꯛꯂꯦ ꯀꯅꯥꯒꯨꯝꯕꯅ ꯃꯕꯨꯡꯅ ꯈꯟꯖꯔꯦ ꯅꯣꯡꯅꯅꯤꯡꯉ ꯅꯣꯛꯆꯔꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯅꯒ ꯍꯤꯡꯅ ꯊꯣꯛꯂꯛꯏꯅ ꯑꯗꯨꯃꯥꯏꯅ ꯏꯁꯥꯒꯤ ꯋꯥꯈꯜꯗꯣ ꯆꯥꯎꯊꯣꯛꯄꯤꯌꯣ ꯃꯣꯏ ꯀꯦꯅꯤꯡ ꯆꯠꯆꯖꯅꯣ ꯃꯃꯥꯅ ꯉꯝꯃꯤꯗꯣ ꯃꯣꯏ ꯉꯝꯃꯣꯏꯕ ꯑꯗꯨꯃꯥꯏꯅꯦꯕ ꯃꯣꯏꯁꯨ ꯃꯩ ꯊꯥꯈ꯭ꯔꯒ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯂꯩꯕꯗꯣ ꯅꯣꯏꯅ ꯉꯝꯃꯤꯗꯣ ꯉꯝꯃꯣꯏ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕꯗꯤ ꯄꯨꯟꯁꯤꯅꯦꯕ ꯑꯩꯁꯨ ꯉꯁꯤ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯔꯦ ꯏꯆꯥꯁꯦ ꯃꯤꯠ ꯃꯃꯥꯡꯗ ꯎꯕ ꯉꯝꯃꯤꯁꯦ ꯃꯃꯥꯁꯨ ꯅꯨꯡꯁꯤꯔꯝꯒꯅꯦꯕꯀꯣ ꯈꯣꯡꯁꯦ ꯁꯣꯛꯆꯔꯒꯁꯨ ꯍꯤꯡꯍꯧꯁꯦ ꯐꯔꯦꯅ ꯀꯩꯅꯣ ꯌꯥꯝ ꯂꯨꯕ ꯑꯦꯛꯁꯤꯗꯦꯟꯅꯤ ꯈꯪꯕꯤꯔꯝꯃꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯤꯡꯍꯧꯕꯅꯤ ꯄꯨꯟꯁꯤꯁꯤꯅ ꯈ꯭ꯋꯥꯏ ꯇꯥꯡꯉꯦꯕꯀꯣ ꯃꯃꯥ ꯈꯣꯏꯁꯨ ꯊꯦꯡꯅꯔꯤꯕ ꯂꯥꯟꯗꯣ ꯑꯗꯨꯗꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯍꯥꯠꯅꯕ ꯑꯗꯨꯒꯤꯃꯛꯇ ꯊꯋꯥꯏ ꯀꯜꯂ ꯂꯥꯛꯄ ꯍꯥꯏꯁꯦ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯥꯡꯕ ꯃꯔꯨꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯐꯪꯍꯧꯔꯒꯗꯤ ꯊꯣꯛꯄ ꯈꯜꯂꯒ ꯅꯨꯡꯉꯥꯏꯊꯣꯛꯄ ꯍꯥꯏꯁꯤꯗꯤ ꯏꯁꯥꯒꯤ ꯃꯊꯛꯇ ꯂꯩꯔꯦ ꯏꯁꯥꯅ ꯋꯥꯈꯜꯗ ꯈꯜꯂꯕ ꯑꯩ ꯊꯣꯛꯑꯔꯣꯏ ꯀꯥꯏꯅ ꯁꯤꯗꯩ ꯁꯤꯐꯥꯎꯗ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏ ꯋꯥꯈꯜꯗ ꯈꯜꯂꯕ ꯊꯣꯛꯀꯦꯕꯨ ꯈꯜꯂꯕ ꯑꯁ ꯃꯥꯏ ꯊꯣꯛꯄꯗꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯧꯅ ꯍꯥꯏꯔꯅꯤ ꯃꯥꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯔꯦ ꯏꯁꯥꯅ ꯅꯨꯡꯉꯥꯏꯊꯣꯛꯄꯁꯦ ꯃꯥꯅꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯌꯦꯡꯉꯣ ꯆꯨꯔꯆꯥꯟꯄꯨꯔꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕꯗꯨ ꯂꯣꯏꯅ ꯀꯜꯂꯛꯎꯕ ꯂꯩꯇꯦ ꯊꯋꯥꯏꯗꯨꯕꯨ ꯍꯤꯡꯉꯗꯤꯅ ꯑꯩꯈꯣꯏꯅ ꯁꯦꯠꯂꯛꯄ ꯐꯤ ꯑꯃꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯄꯨꯔꯒ ꯂꯥꯛꯏꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯜꯂꯛꯇꯅ ꯑꯩꯒꯤ ꯂꯟ ꯊꯨꯝꯗꯨ ꯄꯨꯗ ꯌꯥꯗꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩ ꯉꯁꯤ ꯊꯋꯥꯏ ꯃꯥꯡꯉꯝꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨ ꯃꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯊꯋꯥꯏꯅ ꯃꯔꯨꯅꯤꯅ ꯊꯋꯥꯏꯕꯨ ꯍꯤꯡꯉꯗꯤ ꯄꯩꯁꯥꯗꯤ ꯇꯥꯜꯂ ꯀꯩꯁꯨ ꯂꯣꯏꯅ ꯉꯝꯃꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯕ ꯉꯝꯃꯦꯕ ꯁꯤꯔꯀꯥꯟꯗꯁꯨ ꯃꯃꯥ ꯑꯗꯨꯝ ꯊꯥꯡꯉꯒ ꯃꯩ ꯊꯥꯒꯅꯤ ꯂꯣꯏ ꯂꯩꯍꯧꯗꯣꯏꯅꯤ ꯀꯔꯤꯝꯇꯁꯨ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯍꯩꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯊꯣꯛꯄ ꯑꯗꯨꯒ ꯌꯥꯏ ꯋꯥꯈꯜꯁꯤꯒ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯍꯩꯇ꯭ꯔꯕ ꯃꯁꯤꯗꯩꯁꯤꯒ ꯁꯨꯝ ꯑꯩꯈꯣꯏ ꯄꯜꯂ ꯂꯩꯔꯅꯤꯕ ꯑꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯐꯝ ꯁꯨꯡꯈꯪ ꯈꯪꯉꯔꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯈꯔꯀꯣ ꯁꯦꯝ ꯁꯥꯕ ꯑꯃ ꯆꯪꯉꯦ ꯏꯁꯥꯅ ꯃꯤꯅꯗꯤ ꯌꯥꯔꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤꯗꯤ ꯑꯩꯅ ꯐꯃꯨꯡ ꯇꯥꯔꯒ ꯈꯣꯡꯁꯦ ꯇꯠꯈ꯭ꯔꯒ ꯌꯣꯠ ꯍꯥꯞꯇ꯭ꯔꯤꯉꯩꯗꯁꯨ ꯑꯩꯉꯣꯟꯗ ꯐꯣꯟꯒ ꯇꯧꯕꯤꯔꯛꯄ ꯍꯥꯏꯅ ꯏꯃꯥꯟꯅꯕꯁꯤꯡ ꯂꯨꯅ ꯇꯤꯟꯅꯈ꯭ꯔꯕꯁꯦ ꯀꯅꯥꯝꯇ ꯐꯠ ꯂꯥꯎ ꯇꯧꯔꯛꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯐꯔ ꯃꯇꯨꯡꯗꯗꯤ ꯌꯨꯝꯗ ꯂꯥꯛꯑꯒꯁꯨ ꯅꯨꯡꯇꯤꯒꯤꯒ ꯂꯥꯛꯀꯅꯤ ꯈꯜꯂꯤ ꯁꯤ ꯑꯩꯈꯣꯏꯅ ꯑꯁꯥ ꯇꯧꯕꯅꯦ ꯃꯤ ꯃꯊꯛꯇ ꯑꯁꯥ ꯇꯧꯕꯁꯦ ꯊꯥꯗꯣꯛꯄ ꯇꯥꯏꯌꯦꯕ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯂꯩꯀꯣ ꯏꯃꯥꯒꯤ ꯌꯨꯝꯒꯤ ꯃꯤ ꯂꯩꯇ꯭ꯔꯥ ꯁꯤꯗ ꯂꯩ ꯏꯆꯤꯟ ꯏꯅꯥꯎ ꯂꯩ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯤ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯃꯥꯅꯦ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯤꯁꯦ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯈꯜꯂꯣꯕꯀꯣ ꯑꯗꯨꯗꯤ ꯑꯩ ꯁꯤꯔꯁꯨ ꯌꯥꯔꯦ ꯏꯇꯣꯝꯇ ꯍꯤꯡꯕꯩꯗꯤ ꯑꯗꯨꯒ ꯁꯣꯝꯗ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯔꯤ ꯏꯃꯥ ꯕꯕꯥ ꯂꯩꯔꯤ ꯃꯣꯏꯅ ꯋꯥꯅꯈꯩ ꯑꯩꯉꯣꯟꯗ ꯍꯤꯡꯍꯜꯂꯤ ꯑꯣꯄꯔꯦꯁꯟꯒ ꯇꯧꯗꯅ ꯂꯟ ꯊꯨꯟꯒ ꯌꯣꯟꯗꯅ ꯑꯗꯨꯗꯤ ꯑꯩ ꯃꯣꯏꯗꯃꯛꯇ ꯍꯤꯡꯕ ꯇꯥꯏꯌꯦꯕ ꯑꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡ ꯀꯔꯤꯝꯇ ꯃꯊꯧ ꯇꯥꯗꯦꯕ ꯉꯔꯥꯡ ꯅꯍꯥꯟꯇ ꯈꯪꯅꯩꯕ ꯏꯆꯤꯟ ꯏꯅꯥꯎꯈꯩꯁꯤꯅ ꯂꯨꯏꯕ ꯍꯧꯖꯤꯛꯀꯥꯟꯗꯤꯀꯣ ꯇꯤꯟꯅꯕꯗ ꯃꯥꯏꯒ ꯍꯥꯟꯅꯗꯩ ꯇꯤꯟꯅꯔꯝꯃꯤ ꯑꯗꯨ ꯅꯠꯇꯕ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯇꯤꯟꯅꯔꯒ ꯀꯅꯥꯅ ꯁꯞꯄꯣꯔꯠ ꯇꯧꯏ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯗꯣ ꯃꯗꯨ ꯈꯛꯇ ꯂꯣꯏꯅꯕꯗꯨꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯃꯥꯅꯦ ꯑꯗꯨ ꯅꯥꯔ ꯃꯇꯝꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯅꯣ ꯈꯪꯉꯤ ꯍꯥꯏꯕꯗꯣ ꯍꯔꯥꯎꯕ ꯃꯇꯝꯗ ꯏꯅꯦꯒꯤ ꯌꯨꯝꯗ ꯍꯩꯖꯤꯡꯕꯣ ꯂꯨꯍꯣꯡꯕ ꯑꯃ ꯊꯣꯛ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯕꯥꯔꯗꯦ ꯏꯅꯦ ꯌꯨꯝꯗ ꯑꯋꯥꯕ ꯊꯣꯛꯄ ꯀꯥꯟꯗ ꯂꯥꯛꯄꯗꯣ ꯑꯗꯨ ꯃꯤꯗꯣ ꯌꯥꯝ ꯇꯥꯡꯉꯕꯅꯤ ꯃꯣꯏ ꯑꯩꯒ ꯆꯠꯂꯤꯁꯦ ꯀꯔꯤꯝ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯑꯩꯕꯨ ꯁꯦꯟꯅꯒꯅꯤ ꯆꯪ ꯈꯣꯠꯇꯅ ꯍꯪꯕꯤꯒꯅꯤ ꯃꯣꯏꯁꯦ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯃꯣꯏꯗ ꯅꯨꯡꯁꯤꯕ ꯂꯩꯕꯒꯤꯅꯤꯕ
ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯤꯁꯦ ꯏꯁꯥꯒꯤ ꯃꯩꯇꯩ ꯃꯁꯦꯜꯅꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯑꯒ ꯂꯩꯔꯤꯁꯦ ꯑꯩꯒꯤ ꯀꯥꯡꯕꯨꯕꯨꯗꯤ ꯌꯥꯝ ꯂꯩ ꯕꯤꯁꯦꯝꯄꯨꯔ ꯃꯥꯂꯣꯝ ꯑꯗꯒꯤꯗꯤ ꯑꯣꯏꯅꯝꯇꯣꯟ ꯑꯗꯨꯒ ꯂꯩꯕꯁꯦ ꯑꯩꯒꯤ ꯐꯤꯕꯝ ꯈꯔ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨꯅ ꯑꯩꯁꯦ ꯔꯨꯝ ꯂꯧꯔꯒ ꯂꯩꯕꯅꯦ ꯑꯗꯨꯅꯁꯨ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯅꯤ ꯍꯥꯏꯔꯒ ꯊꯝꯕ ꯉꯝꯗꯦꯅ ꯈꯟꯒꯤꯅꯦꯅ ꯑꯗꯨꯗꯤ ꯅꯠꯇꯕ ꯑꯩꯒꯤ ꯇꯣꯏꯂꯦꯠꯀꯗꯣ ꯑꯩꯈꯣꯏꯒꯤ ꯋꯦꯁꯇꯔꯟ ꯑꯣꯏꯕ ꯇꯥꯏ ꯕꯥꯊꯔꯨꯝꯒꯗꯣ ꯈꯔ ꯅꯛꯄ ꯇꯥꯏ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯕꯤꯗꯥ ꯆꯥꯗꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯃꯥꯈꯣꯏꯕꯨꯗꯤ ꯎꯅꯅꯤꯡꯉꯤ ꯂꯥꯛꯅꯤꯡꯉꯤ ꯃꯣꯏꯒꯤ ꯌꯨꯝ ꯆꯥꯔꯒ ꯑꯗꯨ ꯕꯥꯊꯔꯨꯝꯒ ꯂꯣꯏ ꯐꯔꯒ ꯂꯥꯛꯍꯟꯅꯤꯡꯉꯤ ꯃꯣꯏꯅꯗꯤ ꯑꯗꯣ ꯑꯩꯗꯤ ꯑꯗꯨ ꯄꯥꯝꯗꯦ ꯑꯩꯗꯤ ꯈꯨꯗꯛꯇ ꯂꯥꯛꯑꯒ ꯏꯃꯥꯈꯣꯏꯕꯨ ꯑꯩꯗꯤ ꯂꯥꯟ ꯂꯣꯏꯕꯒ ꯂꯥꯛꯅꯤꯡꯉꯤꯅꯤ ꯅꯣꯏ ꯌꯥꯝ ꯊꯦꯡꯅꯒꯦꯅ ꯑꯗꯨꯒ ꯍꯥꯏꯗꯤ ꯇꯟꯖꯥꯗꯣ ꯉꯥꯏ ꯂꯩꯔꯝꯃꯦ ꯃꯃꯥꯅ ꯑꯃꯨꯛ ꯅꯥꯁꯤꯟꯕ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯌꯦꯡꯉ ꯈꯪꯒꯅꯦꯕꯀꯣ ꯑꯩꯒꯤ ꯌꯨꯝꯗ ꯑꯋꯥ ꯑꯅꯥ ꯉꯥꯛꯇꯅꯦꯕ ꯃꯃꯥꯒꯤ ꯈꯨꯠ ꯇꯦꯛꯄꯣ ꯌꯣꯠꯄꯨ ꯐꯨꯝꯕꯣ ꯐꯩꯒꯟꯗꯕꯨ ꯁ꯭ꯀ꯭ꯔꯨ ꯐꯨꯝꯕꯣ ꯕꯕꯥꯁꯨ ꯁꯣꯜꯂꯛꯄꯣ ꯑꯗꯨ ꯃꯌꯥꯝ ꯇꯦꯟꯁꯟꯅꯦ ꯑꯩꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩ ꯃꯐꯝ ꯂꯩꯕ ꯅꯍꯥꯟꯅ ꯁꯤꯗꯣꯛꯑꯝꯕꯅ ꯑꯇꯣꯞꯄ ꯑꯣꯏꯔꯝꯃꯗꯤ ꯑꯩ ꯑꯗꯨ ꯁꯤꯒꯦ ꯈꯟꯗꯦ ꯌꯥꯝ ꯇꯥꯡꯅ ꯐꯪꯕ ꯄꯨꯟꯁꯤꯅꯤ ꯃꯁꯤꯒꯤ ꯃꯍꯥꯎ ꯂꯧꯔꯒ ꯑꯩ ꯆꯞ ꯆꯥꯅ ꯃꯍꯥꯎ ꯂꯧꯔꯒ ꯁꯤꯒꯅꯤ ꯁꯤꯒꯨꯝꯕ ꯊꯧꯅꯥꯁꯤ ꯃꯤ ꯑꯇꯩꯗꯁꯨ ꯂꯣꯏꯅ ꯂꯩꯕ ꯉꯝꯕꯨ ꯑꯁꯦꯡꯕꯒꯤꯅꯦ ꯁꯤ ꯌꯥꯝꯅ ꯇꯥꯡꯕ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯊꯧꯅꯥ ꯂꯩꯕꯁꯤ ꯌꯥꯝ ꯇꯥꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯒꯗꯕꯅꯤ ꯍꯤꯡꯉꯗꯤ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯀꯣ ꯑꯗꯨꯏꯁꯨ ꯉꯁꯤꯗꯤ ꯂꯥꯟ ꯆꯦꯜꯂꯦ ꯑꯩꯈꯣꯏ ꯀꯦꯝꯗ ꯂꯩꯕ ꯍꯥꯏꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩ ꯄꯨꯟꯁꯤꯗꯨꯒ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯈꯦꯠꯅꯕ ꯁꯔꯨꯛ ꯃꯔꯤ ꯊꯣꯛꯄ ꯑꯃꯗ ꯑꯍꯨꯝ ꯈꯦꯠꯅꯔꯕꯅꯦꯕ ꯑꯩꯈꯣꯏ ꯍꯤꯡꯗ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯦꯜꯂꯤ ꯑꯄꯤꯕ ꯑꯗꯨꯝ ꯆꯥꯔꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯤ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯕ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯍꯥꯎꯅꯕ ꯁꯨꯝ ꯄꯤꯗꯣꯏꯅꯣ ꯄꯦꯟꯗꯕ ꯉꯥꯛꯇꯅꯦ ꯑꯗꯨ ꯋꯥꯀꯠꯇꯅ ꯂꯥꯛꯑꯦ ꯇꯥꯕꯤꯗ꯭ꯔꯕꯗꯣ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤ ꯔꯨꯝꯗꯩ ꯊꯣꯛꯂꯛꯏꯁꯦ ꯆꯥꯛ ꯀꯞ ꯑꯃ ꯊꯛꯑꯦ ꯑꯗꯨꯒ ꯀꯩꯀꯩꯅꯣ ꯆꯥꯁꯤꯜꯂ ꯂꯥꯛꯏꯅꯤ ꯑꯩ ꯃꯈꯣꯏ ꯅꯧ ꯂꯥꯛꯇꯣꯏꯅꯤꯅꯀꯣ ꯆꯥꯛꯀ ꯍꯥꯎꯅ ꯀꯩꯝꯇ ꯑꯩ ꯆꯥꯅꯤꯡꯗꯦ ꯑꯗꯨꯅ ꯑꯗꯨꯝ ꯅꯣꯏ ꯂꯥꯛ ꯎꯅꯕꯗꯣ ꯑꯗꯨꯅ ꯂꯨꯏ ꯑꯗꯨꯅ ꯆꯥꯕ ꯊꯛꯄꯗ ꯌꯥꯝ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯁꯦ ꯌꯦꯡꯉꯣ ꯑꯁꯤꯒꯤ ꯁꯦꯝꯕꯨ ꯂꯣꯏꯔꯦ ꯁꯤꯗ ꯂꯥꯛꯑꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯗ꯭ꯔꯤ ꯆꯥꯛꯀ ꯆꯥꯗ꯭ꯔꯤ ꯑꯣ ꯆꯥꯛ ꯆꯥꯐꯝꯒꯗꯤ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯣ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯋꯥꯈꯜꯁꯦꯀꯣ ꯃꯃꯥꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯕꯗ ꯃꯥꯅꯦ ꯅꯨꯡꯉꯥꯏꯊꯣꯛꯄ ꯍꯥꯏꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥꯕ ꯀꯥꯎꯏꯀꯣ ꯇꯁꯦꯡꯅ ꯋꯥꯈꯜꯁꯦ ꯑꯩꯁꯦ ꯌꯥꯝ ꯕꯥꯏꯛ ꯄꯥꯝꯃꯦꯕꯀꯣ ꯑꯩ ꯈꯣꯡ ꯐꯔꯤꯉꯩꯗꯁꯨ ꯕꯨꯂꯦꯠꯀ ꯊꯧꯗꯅꯀꯣ ꯕꯨꯂꯦꯠ ꯊꯧꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯝꯃꯦ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯇꯤꯗꯤ ꯊꯧꯋꯦꯀꯣ ꯈꯣꯡ ꯅꯥꯝꯃ ꯍꯥꯞꯇ꯭ꯔꯗꯤ ꯊꯧꯋꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯁꯥꯏꯀꯜꯁꯨ ꯈꯣꯡ ꯅꯥꯝꯃꯅ ꯑꯗꯨꯝ ꯊꯧꯋꯦ ꯃꯤꯒ ꯇꯣꯡꯍꯟꯕ ꯑꯗꯨꯝ ꯑꯄꯥꯝꯕꯁꯦ ꯇꯧꯋꯤ ꯑꯗꯨꯒ ꯇꯥꯔꯦ ꯇꯨꯔꯦ ꯑꯗꯨ ꯕꯥꯏꯛꯁꯦ ꯑꯩꯅ ꯊꯧꯗ꯭ꯔꯦꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯕ ꯀꯣꯏꯕ ꯏꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯕꯨꯂꯦꯠꯀ ꯊꯧꯔ ꯆꯠꯄꯁꯦ ꯑꯗꯨ ꯑꯩ ꯀꯃꯥꯏꯅ ꯁꯥꯟꯅꯒꯦ ꯍꯥꯏꯕꯗꯀꯣ ꯅꯨꯄꯥꯗꯁꯨ ꯃꯤ ꯃꯌꯥꯝ ꯂꯩꯕ ꯕꯥꯏꯛ ꯊꯧꯕ ꯍꯩꯇꯕ ꯍꯪꯅꯔꯝꯒꯅꯤꯀꯣ ꯏꯃꯥꯈꯣꯏꯅ ꯂꯩꯕꯅꯦ ꯕꯥꯏꯛ ꯊꯧꯕ ꯍꯩꯇꯕ ꯃꯣꯏ ꯇꯧꯅ ꯋꯥꯈꯜꯁꯦ ꯑꯩ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯈꯟꯗꯣꯛꯏꯕ ꯑꯗꯨꯏꯗꯤ ꯃꯣꯏꯁꯨ ꯕꯨꯂꯦꯠꯇ ꯊꯧꯗ꯭ꯔꯦ ꯕꯥꯏꯛꯇ ꯊꯧꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯇ꯭ꯔꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯑꯗꯤ ꯑꯩꯁꯦ ꯄꯦꯜꯂꯦ ꯑꯗꯨꯅꯦꯕ ꯁꯝꯅ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯑꯗꯨꯅꯦ ꯍꯧꯖꯤꯛ ꯌꯨꯝ ꯐꯖꯕ ꯁꯥꯕ ꯃꯤꯗꯨꯅ ꯈꯟꯒꯅꯤ ꯃꯥꯏ ꯌꯨꯝꯗꯣ ꯃꯥꯏꯇꯪ ꯐꯖꯒꯦ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯒꯅꯤ ꯚꯔꯥꯗ ꯂꯩꯕ ꯃꯤꯗꯨꯅ ꯑꯃꯨꯛꯀ ꯂꯝ ꯑꯃ ꯂꯩꯖꯒꯦꯅ ꯈꯟꯒꯅꯤ ꯃꯤꯒꯤ ꯑꯋꯥꯠꯄ ꯑꯀꯨꯠ ꯑꯇꯣꯡꯁꯨ ꯂꯩꯒꯅꯤ ꯕꯠ ꯏꯃꯥꯅ ꯍꯪꯉꯤꯕ ꯂꯥꯏꯐꯇꯣ ꯑꯗꯨ ꯃꯌꯥꯝ ꯈꯔꯗꯒꯤꯗꯤ ꯃꯃꯥꯒꯤ ꯂꯥꯏꯐꯇꯨꯅ ꯃꯌꯥꯝ ꯐꯩ ꯍꯥꯏꯅ ꯈꯟꯒꯅꯤꯕ ꯏꯃꯥ ꯅꯠꯇ꯭ꯔꯥꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯍꯦꯟꯕ ꯑꯋꯥꯠꯄ ꯑꯗꯨꯝ ꯂꯩꯅꯅꯤꯕ ꯑꯗꯨꯗꯩꯗꯨꯒ ꯏꯃꯥꯈꯣꯏ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯕ ꯍꯥꯏꯁꯦ ꯑꯁꯤ ꯏꯁꯥꯅ ꯈꯔ खन बतारे है समना चंगा पद अहन घेना चेना का सान ले लेदो अदु बित अमने नुंगाय बने बित अमने अदुमाने मतलब जे लेन दा माने वखल नुंगाय थोकता माने आइजो लैकान इसै ग ता खोतन जम लैकान वखल जे नुंगाय थोकबो म चांग हाना दिने ऐसे जुमने मपान दे लेगल लेबै मानव सिंगा थेंगा ग चंगैबा प्रोजेक्ट मनुंग लेबै मपान ni yam tile di hai na toi mong to ko tum manung na tim ni ton da lei nu ai ko ana di ko kangao es ka manung chang lei ko ko se dera sa ba nan aduna tam ni se tum hai na ka ni tam adamai to na mama khoi awa ba ko ai na hai tam doi ka ko atam chang ga ni memory ri la thok ba na aru tap na mama ai na hai ja ba pun si ji na khwai gi tang ne adamai na hingau ba yam nu si asi lan du ga soi pam yaw ma thengnar mo na tra ne aisu adudai du ga chalam magri thengnar mo thengnar si yam ta ga sine akhoi su akhoi gi punsi so na chai yang ba ne se koi mai ben yam si ba gi lak sa ba ne nam gi paw log sa ge na ko akhoi gi kun nga koi chi naw sing aduga akhoi gi laibak ki na ka thok ke na akhoi gi chin naw sing ko
ꯑꯍꯥꯟꯕ ꯂꯨꯞꯇ ꯌꯥꯎꯕ ꯑꯗꯨꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯥꯎꯕ ꯃꯣꯏ ꯃꯌꯥꯝ ꯊꯦꯡꯅꯕ ꯍꯥꯏꯗꯤ ꯃꯣꯏꯅꯁꯨ ꯇꯨꯝꯕ ꯆꯥꯗꯅ ꯑꯩ ꯊꯦꯡꯅꯔꯛꯏꯕ ꯑꯩ ꯅꯍꯥꯟ ꯆꯠꯂꯨꯕꯗ ꯌꯨꯅꯤꯠ ꯑꯃ ꯆꯠꯄꯗꯨꯗ ꯈꯪꯉꯦꯕ ꯃꯣꯏꯅ ꯋꯥꯗꯅ ꯇꯧꯖꯩꯗꯣ ꯑꯗꯨ ꯇꯧꯕꯒꯤ ꯇꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ ꯃꯣꯏꯅ ꯂꯩꯗꯣ ꯆꯤꯡꯗꯨꯅ ꯁꯤꯗꯩ ꯌꯦꯡꯉꯤꯅꯦ ꯁꯤꯗꯩ ꯀꯨꯀꯤꯒꯤ ꯆꯤꯡꯗꯣ ꯑꯗꯨ ꯁꯥꯏꯠꯇꯨꯒ ꯑꯗꯨꯝ ꯂꯩꯔꯦ ꯃꯈꯥꯗꯁꯨ ꯑꯃꯨꯛꯀ ꯂꯩꯔꯤꯅꯤ MP ꯀꯥꯡꯕꯨ ꯂꯣꯏꯅꯃꯛꯁꯤꯅ ꯉꯥ ꯂꯩꯅꯤ ꯃꯔꯛ ꯃꯔꯛꯇ ꯃꯣꯏ ꯍꯧꯁꯨ ꯍꯧꯋꯤꯅꯦ ꯃꯣꯏ ꯈꯪꯗꯕ ꯌꯥꯅꯤ ꯃꯔꯛ ꯃꯔꯛꯇꯅꯦ ꯅꯣꯡꯃꯩ ꯀꯥꯞꯇꯛꯇꯅ ꯍꯧꯔ ꯑꯃꯨꯛ ꯆꯠꯈꯤꯅꯤ ꯃꯣꯏ ꯀꯥꯃ ꯈꯗꯔꯅꯤ ꯃꯣꯏꯁꯦ ꯃꯥꯅꯦ ꯑꯗꯨꯅ ꯍꯦꯛ ꯈꯥꯏꯕꯒꯅꯦ ꯅꯪꯗꯒꯤ ꯉꯥꯏ ꯂꯩꯅꯤ ꯃꯣꯏ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯉꯥ ꯂꯩꯕꯒꯤꯀꯣ ꯑꯗꯨꯅ ꯃꯣꯏꯕꯨ ꯎꯅ ꯆꯠꯄ ꯍꯥꯏꯁꯦ ꯁꯤ ꯑꯩꯗꯤ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯕꯤꯔꯛꯑꯕ ꯈꯔ ꯎꯅꯩ ꯍꯥ ꯌꯨꯅꯤꯠ ꯀꯩꯅꯣꯗ ꯀꯩꯀꯧꯏ ꯌꯨꯅꯤꯠ 15니거 ꯀꯩꯕꯤꯗ उन्हारे वीडियो जो सेमे आराम भाई तेंगोन लान चटपकी वीडियो को अदुदा आई सु मतेम तंग यावे को पाइदि फजानी लान चलगा इ न खोंगजे बॉम ब्लास्ट चखीबा सादोइबा अदुगा लान से ngam लाकपै मोंग याम नुसिगनी वीडियो से YouTube ता याम थुना हौजी थादोक्त्रिबा थादोक्त्रि अदु थादोक तेम का केना थादोकने मोबाइल हाय फेतक उलम गियो फिल्म गी ममा साबा इमा इंदु दो मास यावबने माना कोइ म्याम लान दे हलागा कोनजिनमै मोंगदको लान दुगा इगिन खोंगी सखीबै मोंग अदु आइना ngaतंग मोय खुलाय का पाय ड्रेस सेट पजे तसेंग अदु सेट खिबगने कैनोम फील फावे कानो ngमगदो माल हाय किबगा पोक थियादिन अदु फोटो सेट खिबगने कैनोम रेस्पोंसिबिलिटी इमाले बाक्से इमाले सिंजे कंदबा यादि कोन अदु दुना इ जे सेट खिबगो हम लाख जाने खल्ली नामदंग तोंगा शूटिंग तोइले वखंदगा खल्ली बोने लौरीदगा हिफल्ले कापो नोंमै कापो गा सवाय सवाय गा तोइले अच्छे मै कापगा माले लुक्थौ हाय नकोका पालाकन याइनि अदु गयो नाइ गांले नंग लोंजिन गय बोम थाद्रो बनि मिंग मजाने अयुक्तेने सन्ना फाव वाना खै तौमिनै दो वाबा सुंगं खंगि नुंगायबा अदुना मीना अदो मोय चाइदो दुम चामिनर लाइन अदुना ओइतारे यूनिफॉर्म की मगुन याम लई अदोने ने मोय सेट खिबगा पुगिंग दा फाव पुगिंग दा मा कनो तौबसे अकीबा लैतना मियाम गी हादी लेबा कनबगी सेवा हादी सेवा खंगे पुलिस खंगे मागी यूनिफॉर्म की को मगुन यामना सेट खिबगा को अदुगुम आइना चल्लीबा लुक खैगी लीडर सिंग याम फाइ अदुगा यामना जेंटल ओय अदुना सु लीडर ओहेलिनि मखोय कैप्टन ओबे याम चाय बताय हादी इसोना ने मी से मगुलम दि पीबने बा हादी आइना होजे खोंगना म यावदो मोय लीडर ओय लाइ आई हाय के चनि मोय दिदा खाम मोय खाम दोनि तसेना लीडर म हाबसे मसागी मगुलम बे तुम इसोना पिथोको जाने ती बजानी खाना थाबल चोंगे आई मकोक थांगनी माने लोना पुनी थामाय मा थाबल चोंगे आइना लौगनी आ खोंग सो मतुंग आंगांग है लाय अदुगा अखोय आदि मयांग लमनिना को लक्ष्मी पूजा लक्ष्मी पूजा से तौजी हायबा अखोय खुन जोइना मैते की चाइ गुदि दे आंगांग है अस दरा रंग पेसिदा अखोय लोय मीटिंग खंगे मोने को ओय नि लोय सिलगा तवई अदम मकोक थांगवाय जे लय जानि अदिनबु इसोना नते मसे कइनो ने मकोक थांगिंदे हाबदि यादेबको इसोना ने मागी अमदि अदुम हादि सिम्मा दुम लेबागी सेवा तो नत्र कनो तो हाबसे मकोक सिंग जे खरि वातानी वादी वा बने थाबल चोंगे लोय चौथोखनि कामा तखरनि वा बु फुक पो तुमिंग मसी गले वाय बु टिप लाइट बु मांगनि बु सेनाबो मतुंग नाव लौ जरोदि हानि बा सही लाखो पामनि ना मकोक थांमिनि आदि अदुम तौदोइने आइना हाबा अहिंग जितनि वादोइबा वाथो सियन मकोक सिंग बगैनो अदु खोंथि जो खर जानि मोय पैसा का थो मदबनि गाय दे असिदे एकदम चंदरगा हाय जे दबल ले दिदु उपाय ले अदने अदुना खोंथि हायद्रो माने नै चटप काना इमा खाने नुसिनी ओ इचा जे कमायबु सोइ जानो अदुगा नुसियना खरामन अस मसिबु थोलै याय तविजे को सी अनि की वखने तोंगाले अदु अमदुइदा खन्नबिदा नुसिबु सिंग खल्ला चला माने असुमा आइदि माना देदना को आइदि सुम्बा हाइदि सोइनाइबा मा लेबसे हन्थने यिंबिरोइदबने मोइबु हाइदि मा गासाइदि लेपिसियों मखुसे चोपोइरा लेपिनियो मासे आदि थबक थादोगा लाइने आई सटके यावगे यामबगायना मणिपुर सिंग थुंगा माइगा चलैने
มาเลยวิดีโอนัมบีนี่รวมได้เลยด้วยทงทักม่านเต่าบีนี่ เนาะ ที่เน่าชินะไอ้กี่ดำให้พวกวินาบุษนัดเจ มา ชินาลาก็สิ นุชินาบายจิติก็ ยามไม่ยอมตัวไอ้เต่าคนนี้สิเต่าบีสิแค่ไม่ได้เต็ม ไอ้อิมุงมานุงมารีมาตาเด็กที่เห็นนะครั้งนั้นตีนะเป็นเห็นนะรูนตีในครั้งนี้ ไอ้กี่เฮ็ดพวกมินนะไปอินโดซาวอินโดซาในมันนี่พูดลาก็ไอ้วันนั้นเขาวิดีโอรีพอร์ตน้ำเขาเต่าบีรักแต่ได้ก็ไม่จำตัวนี้ไอ้สิลาลาตัวไปไม่มันอะไรสักครั้ง สักครั้ง ไอ้มันลุนเต่ามีโดตัวนี้เห็นไอ้กี่มารีมาตาได้เฮเลน ยามเนี่ยมารู้เว้ยแบบดูนี่เห็นนะ ตัวนั้นมารีมาตาโอ้ยใช่ว่าเท่าชาติหรือเปล่าอีเจตาเน่งตาเสร็จก็ไอ้คันเลยดู มาเนี่ยซุ่มมันเนี่ยสิซุ่มมันเนี่ย ไฮโรกตาก็ไฮโรกตาไอไฮโรกตาเขาชัตรีไฮโรกตาเนี่ยอัสมาจานป้ามักนี่คันอิมามยามเลยกายจักรีกายเอาเรื่องหังบีเลยอะดูกับยามอิมามเลยกับจริงด้วยกันไอ้งานด้วยกันอิมามสิ่งที่ยามไหนก็เพิ่มวันนี้ขั้นเลยนี่สิมาปุ๊บใช่ไหม มาเนี่ย จำหนุ่มเสียกันมามาดูจิมสิบางทีนี่ไอ้เรื่องกันหน่วย ไอ้ที่อันเนี่ยใครหายนี่คุยไอ้ที่ช่วยบำแต่เลยแต่บ่คุยที่คุยบอกกันต้องดูวินะคุยบุกเนี่ยบิเกลักไปสิแต่บ่คุยเนี่ยสิเดนหาราวบุกอยู่ดูนู่นให้มันเนี่ยแต่เสียเรื่องหาราวเนี่ยดูใส่ขลุ่มแต่ไอ้พิจารณ์แต่บ่งามได้สิเนี่ย อะดูกินหนุ่มเสียกันพูดได้ มา กัน เลยมาสักที่พอจะมาเลยใช้กันที่อันพัฒนาก็ต้องมาเลยมาสู้เด็กกันอยู่มาซาเลยใช้กันที่พัฒนาก็ต้องมาอาดูนี่ไปดู ไทยมันไม่เหมือนไทยอันเด็กเช่ แต่เลยไว้ฉันเอาไปใกล้เลยอะตัวฉัน อันนี้ไอ้ติ้งต้องมาเสียไม่เป็นไว้ฉันเอาไปไว้ในใกล้เลยเต้าวันนี้ละว่างานว่าจะพูดนี่จะร้อยเลยนี่ใครอะดูก็คนในยูทูบเต้าจริงไงจ๊ะยูทูบจะงำได้แต่ยูทูบวิดีโอเสียมันงำดีป่ะอะดูงานงำเสียปนิป่ะอะดูพูดนี่จะเลยไปดีกว่าเลยแล้วสุดนี้กี่สักแค่มึงรู้ตรงข้างมึงงำมันอันไอ้ไรฮะนั่นไม่ทำนะใจสิงจ้าปวดท่าก็ต้องมาทำในไก่ทุบปีนะที่เราไปสิ่งที่ทำนะสิ่งที่ให้ไปทำอะไรที่ไอ้ยังมุกมาทั้งกี่เกมต้องชัดน้ำเต่าใจน่าคอยกับก็ใครน่าไปตายก่อนน้องไอ้นั่นเลยบิวว่าคันเซ่น้องไอ้ตัวคันดีกันน้องสากิโฟนนัมเบอร์กับพี่รำ พี่เจ้าสิยาร์ปะยานี่หาเราเลยไม่ลานยันทุนโลชันต้องมาเลยลานยันทุนโลชันต้องมาเลยก็ยังมาเจอหลักไปเจอหาเราเลย